Pauchari Impumar Ipapau update Tauchari. Anation Amna Center ki offer reject Taukiba Kinaga pace process Kimarabu Tambangam Tapafium the Lady. Anation Amgi make it Kinaga national flag amaso constitution ki from Yautabadi Yabangam Loy Anna Center the Kanan Kibadagi. Naga face process Kimarabu Kasi Tambagam Tapafium Amadalaire. Anation Amgi make it Kinaga national flag Kasi cultural flag ni Hina Central government the Mayek Sina Tamkre. Naga national flag asi Naga political identity ki symbol ni an NSN AMG. News bulletin Nagalim Boys ki editorial the mayek siyang napalle. Sandar ki meke degi Naga national flag asi culture and purpose ka tamaksin naga dabane. Naga constitution ki wafam asisu Indian constitution da akay balay kani ana pang doki bag marilay na da. NSN AMG meke degi wafam asi pang dora ki bane. English ngani tara mga the framework agreement sign tawna ki pa the prime minister. Narendra Modi ki make the agreement asi yamna itihasik hoiba mane. Masana Southeast Asia the quite ki sangna insurgency movement ki iho asi waroshin pa pangamlagani ana pangto ki bane. NSN nam ki make the framework agreement tu matawkrum the prime minister na handle tawpa ki habadu yamla kumne yangsille. Sandar ki make the hainabi amu naga issue asida nam thak tawriba si yaning de. Sandar government ki make the asikum nam thak asina sahi kun mga chumna cha tharakiba. Indo naga political to kasi hian kodong tipa Fivam ama payun halle. Center hantak the tongan ba naga lusing basinga warisana ki banam waraga Nagalanda. Political activity amsung naga settlement da ahong ba kaya amalahire. Nagaland ki deputy minister Yan Thungo Panto ki maikay degi naga issue ki warisin prak pa pam dabadi norok da satkro ay na fong dokla don naga issue ki warisin prak pa pam dibase. Miyam dagi lanthom kharaga nuwai ba panchi amalen ba pam bagini ana phang doke bane. Makatarakpa atopa pauta Ukraine ki Donbas region da kuthoknaba ki thaudok sing kansalakle. Ukraine ki Donbas region da kuthoknaba ki thaudok sing kankalakle hani Ukraine ki deputy defense minister na phangtokre. Ukraine ki defense minister hada malyer na haikibata Russia ki lammi sing aduna chamara ba matam mamada. Ukraine ki nongpung thangpa Donbas region da leiba Ukraine ki lammi sing ki position da akan ba muhte attack tawraki haire. Sebrodenox amadi Lesi Sanks tasu akan bumong bom to kapsin do landa jelle. Leba kasi ani siba city Kharkiv ta leba center amad bom to kapsin lakpada ki yam tabada. Miyai mari sire harivani Russia gi far balanmi ani Ukraine gi ani sub war crime. Trial de masana marat leire haibe ya zakre Russia gi lami sing dalal asida mai pa pangam loi. Ado putin na bhap ta ri puti negotiate tawlo yaire. Anda kirimit khani ki matam masida nongpok tamba Ukraine gi Donetsk amadi Kramatoraks ki manak nak pembafumda Rusia ki lamis na lam capture tau pangamle. Saliba sayhula si ke angan basarap ta milay na traba building sina misal strike tau ke. Loy na manak nak pudalaiba residential building kya amaso ang mga tatwa kya hari. Ukraine ki khwaide ki chawda ba chawda lay ba ani chaba city Kharkiv ta so kuthong na pagi thawok sing tami bari sire. Ukraine ki tongpok thang pa lamdam town asi city sing da Rusia ki bomb top Ukraine ki nongpok thang balamdam town amadi city sing da Russia ki bom to basi level itna caption that attack sa tharakli capital amadi anisaba city Kharkiv capture tawna ba campaign adu tokhoki Russia ki lon ngam ko miu sing na namna leiba nopok thang balamdam ki saruka sida Putin na military ki oina mai pak na ba miyang thamle Putin na di Ukraine bo genocide chathai ana maral siri bane Ukraine ki nongpok thang ba lamdam ki saruka sida mating pang bagi thawang sing chu chathare Russia ki lanmi singa sida Ukraine ki khathang pa lamdam ki saruk sing capture tawke masida Ukraine ki maike ki hari bana Donbas ta song re balala se malem ki ani subalan jaw ki matung tarakpada Europe ta thok pa khwaidi ki chawbalan pham ma wari Ukraine ki president Volodymyr Zelensky na dim hakile ba kasi ngak sida ba military na chap chana lan theng na ki gani wasakle Russia ki lusing basing na di makone sathari balala si Donbas na ming sang silakle hari US na Greek island ki manak na Iranian oil cargo ama se tawkre United States na Greece ki island ki manak na Iranian oil cargo ama ses tawre an official source amana phangdogre United States na ses tawre Iranian oil cargo du Russian afraid to bajas oibana confiscate tawfuk loina United States ta atopa vessel amada cargo du tharagani hari aukiba thada Greece ki authorities sing Iranian flag fegas po Russia ki crew member mapan gal loina khathang ba Evia island ki samudra khongpal gilamdam ta phagat khibani European Union sanction thamliba adu ki sarkoina jahas adu phagat khibani hairi Ukraine da landa sin baga mari leina Russia ki mathakta European Union na sanction thamliba adu ki sarkoina jahas adu phagat khibani adu mena wak jahas adu ki order the sanction thamliba adu da samamna ba leibadagi admu konadi thathoke adu bhari ba tanker adu mars amada
Lana haina mingtholga Iranian flag telaga horoki Thourang masigi matung tarpada met amada Greece ki isingi lamdam ki sarukta leramba thenagi masigi mamangda di jahaz du Russia ki flag telam bani Greece Saving Ministry ki maike digi haikibada US Department of Justice na pi ki warol amada vessel aduda yawriba cargo du Iran ki thawni cargo du atofa jahaz amada transfer tawkhre haire yum sageshan amita United States na Russia na sogat pokol smuggling amadi Iran ki Revolutionary Guard Code Force ki money laundering network ki mathakta sanction thamle aina lauthokraba matungda thawang asi chatharaki bani US na su Iran ga nuclear deal ama amuk hingat na ba honari bani US ke officials sinadi comment pi nerba haikivada karigamba pakum amada pirakete Iran ki jahaz du confiscate tawre abasi tongan wa western ki source amana su confirm tawre Putin na mai pak loi Germany Russian President Vladimir Putin na Ukraine da chathariba lana si mai pak pangam loi Magi lalongi pandam mayam pangnana bhona bada anana maithiri bani aina maithira bani ana Germany ki Chancellor Olaf Scholz na phongdokre Russia Ukraine pulap khudum chanbai basi lan horakda maung balamba aduga yengna bada hausina abu khena thajadre hanadaki amuk ki hena Ukraine su Europe te hena sangchalakli ana Chancellor Scholz na Switzerland ki Davos the World Economic Forum ki sahi ki meeting da wangang bada phongdoki Russia tamthiva lan towa asina baram oidun atof state anisu military alliance NATO da amuk hena naksilakre yamna naksina pamaru amasung partner oriba Finland amasung Sweden na NATO da jawu pambasi khwaidigi taramna ogli an sanslan haike Russia ne Ukraine da landafu matam da industry ki lamda chawkhalava group of 7 NATO amasung European Union da karamba mawngda pakum pirakba yai habagi matang da supatin na luna lawkide ana Scholz na haike Nagalamurum da China Russia ki land arrival North Korea ki missile changing matung Japan US ki fighter jet sing pai khe US President Joe Biden na Tokyo da lai gi matung da Russia China na khusam na ga pomor jet sing land aurai ki bagi pakum manba Japan amasung US force na khusam na ga Sea of Japan mathakta fighter jet sing land aurai khe an sawar sinamita Japan ki military na phongdokre yum zakation mit Japan amasung US na khusam na ga land aurai ki ba adu da US F-16 mari amasung Japanese F-15 mari yauna Japan da liva lan ge plan nifan charja ki aina Japan self defense source ki joint staff na phongdoki lan ge plan sing pai ba sana ki ba adu military ani gi apun ba tawbangam ba sing aseng ba khangnana ba amasong Japan US ki alliance ki pangal makhata na hapna ba tawbani ana joint staff na zero la ba phongdoki fighter jet sing pai ki ba du North Korea na intercontinental ballistic missile ama yauna missile home Korean peninsula amasong Japan ki marakta leiba samudra tamna kapkraba matung pung khara leiragani North Korea na nuclear test atopa amataropa yai ana nungnang ba pung tharingai leba kasina kapkhiba missile sing adu Japan ki exclusive economic zone ki maban thakba saruk samudra da take leba ku bunmita China amsu Russia ki strategic bomber singna Japan manakta paiba sana ki ana Japan ki defense ministry na phangdoki US President Joe Biden Tokyo da Japan ki prime minister amsung makoi ki famana ba India amsung Australia ki lusing basinga quad ki damak unaki quad haribasi Indo Pacific region da khudong thiwa lenda ba masung China ki itil hengkalak libasi thengna ba economic coalition amane arabi da content sing asigi maru iba pau khara asiba pau damjariba manipa local news YouTube channel asidagi yengpiri ba punamak pathaga sari channel asan atom da kanar badi subscribe to video lesson subscribe to virmaloina like and share to sukawi gun punamak po amagana thaga sari